अहानबदा मरु ओइबा पाउ Sagol ban sayang kurau makhongda maichau thauka sanbagi mitam ngasi khinkhre SP की ऑफिस संगबदा पॉलिटिकल लीडर सिंगना फोटो कापा अमदी वीडियो नंबर यादे हाइबगी रूल लेब्रा हाइना MLA के मेगा चंद्रन हंगलकली कांग्रेस ना गवर्नमेंट की वार ऑन ड्रग्स कैंपेन असी लाना उहन्ना बहोनरे हाइना BJP ना मराल सिरकली अमसुंग Poppy plantation dagi marubumi amadi anisuba golden triangle oikidringaida chingmi tami punna imalaiba kansi haina minister na haikre Kurumzari, Mami TV Prime Time News yang biri bapumna mukpu ANJU AKOIJAM na taramna oksari pau sandok na pijari. Mai chau thaukasan bagi chama suba mapok pangthok pagaloina na mitam khinkre awang nongpok ta masagi lol amadi mayek laijaba phurup asi Manipur khaktani haina MLA keba kanglai ie ki lamyan ba mai chau thaukasan bagi chama suba mapok kumon ngasi pangthok pagaloina na mahaki life size statue amasu patsoi assembly constitution gi MLA sapam kunja kesona kurau makhong United Club ki complex ta ngasi hangdokre Milal kalam wama mai chau thaukasan ba ningsing Thausil Luf Amadi Kurau Makhong United Club na punduna sem kiba mai chau thaukasan baning sing lup na sinduna pangtho kiba thoram aduda mai chau thaukasan baning sing lup ki president Moirangten Naukhom ba maitai Kurau Makhong United Club ki pautak loina akhanaba mithung amadi thoram mapu oina saruk yaki thoram adugi manung chana ariba puya kaya liduna thamlamba khaidem sarat Kolom Achobi Nauroibam Amengba Amadi Kaithelakpam Sana Hongba Mangangna Ikai Khumnaba Utki Loinana Handak Pangthokiba HLLC Amadi Kosem na Loba exam da Maitai Mayeki Khwaidagi Mark Yamna Wang Phangba Mahiroi Taruk Tasu Pungning Thogatuna Case Certificate Amadi Khudol Pot Kayapiduna Ikai Khumnaba Utki Samaga suba mapok kumon amadi maikhum hangdokpagi thoram aduda athoiba mithung oina saruk yakiba pasoi assembly constitution gi MLA sapam kunja kesor na hai Manipur natraga maitai script haina khangnariba lol asi ngasi dagina chahi listing ahunga chawnga mamangdagi leiraklaba mayekni adubu isagi lol amasung mayek leina Bengali scripta ngauduna leikibani Impose of higher order to higher madam to be in the live with the more higher word. And okay, Bengali scripture, 18th century, okay, impose of order to it. What I say, one hour one with the Ines intention. Okay, like writing impedance material may burned over my jacket. Okay, I the way. But nowadays, system change over. We skip the which is humble for the way. Live over. I live once now. Highland Matokara, modern age to get modern Manipuri to get them with the modern revivalist. What's in the bathroom honors? SP की ऑफिस ता MLA नत्रगा कांग्रेस प्रेसिडेंट अमना चंगबा यादबा अमदी फोटो कापा वीडियो नंबर यादे हाइबसी करंबा रूल यावबगी हाइना ngasi BT रोड लेबा कांग्रेस भवन द पांगथोकिबा पाउगी मिफम अमदा MPCC की प्रेसिडेंट के मेगा चंद्रना पाउमी सिंह द हाइक्रे SP की ऑफिस ता आई MLA अमगी और कांग्रेस प्रेसिडेंट अमना सत्य यादे हाइबसी करी रूल द
adagi ESP ki office ta photo or video kapa yati hai sikar rule da lai pungai hai ba phate we are in democracy sa palai ba ni mi appreciation award pi ba satpa adagi mai akoi aning ba khara phongdok pa da tawragadi madudi akoi gi FIR to pan ga tu maram chai na traga sade breach of privilege sing in the traga sing ge hai su mun na khang ngang ba su phai ni khali honorable chief minister na BJP government asina thauna farabadi 2012 tagi na 16 again 16 duragi dai na 2023 baksita is the phaba drug case me am se CBI loisin da biyo just we want to show your strength we want to show your capacity MLA amana magi leibak ki thabak tawna ba sakti pi power privilege immunity pi do sangba ya office sanga kari kai no na hangdu FIR challaga phane hairagadi is it not impended to the service rendered by an honorable MLA to the PD power privilege immunity the effect of the I've seen ange ya de ga and simni so na case palu ga na hairaba baro ki prime minister na du MP do case palu phao ga na haigala gadi parliamentary system of democracy ji laiga to ripra State asida nong makangdan hengalakliba drug trafficking amasung paksana chingi manung hanjinba mafam singda aina yadaba maongda popi pambi sing thariba asi muthatnaba honaribra state asigi war on drugs ki campaign makhada paikhalakliba security ge operation sing asi congress na miyamda lana uhanaba honare haina BJP Manipur Pradesh ki spokesperson oiriba E Johnson haikre magi statement du tawriba khongthang adu tasengna asoiba tawroidaba public figure amna tawroidaba oibana magi mathakta karigumba cautioning oiba step khara sarkana dorpa yai kholpa yai haibudu madu tawribudu soiribudu soigre madu untimely visit ama ina tawgibani haibagi mohta madu chumna sumkhatnaba adigi karai de gino koi samnadaba mayam ama haijellakanda lokholaiba khoigi changjeliba waron drug asibu sigi honariba honajaman mayam asida question of suspicion number raised tamunaba honaba prajada adugumbagi gross miscarriage of hoigi kanoma question ama hoigi raised tamunaba honarapagi adung betem amane na lause chumnagi compliment tawba chatlubane hairaga thoklaga police station na mamang da piriba pungkhai mukis lot to da police personnel sing thagat ki haibudu wahi amakha yaure aduga tasing na chatlubadu di inquiry tawba chatpadawna adumaina thongiba magi statement Mari suba khwairamban ima kaithel luk ki tarar humdoirak suba mapok kumon ga mari leinana kaithel lairemba lairembi gi fizol hongduna ira thoni thorom pangthokre lining laisol gi thorom ga loinana pangthoki ba thorom aduda kaithel phambi ima singna hai laikatuna yaiphat thoni zaki thorom aduga mari leinana Mari suba khwairamban ima kaithel lukki joint secretary maibam purnima na hai haukiba kumjali sing ani tarama thoigi phairen gi nongma panba numita kaithel asida changkibani punna kaithel fambi listing ani romna mafam asida potfam famli chahi kudingi phairen gi nongma panba numita kaithel lairembi ani gi fizol hongduna kaithel famliba amadi lamdam asigi miyam pumna mak ingna tapna chawkhatpa lamdam oinana ba thoni zaki haiki Consumer Affairs Minister L. Susin Romaitena Luchingduna aerial survey pangthok luraba matung state government na forest police naf yauna haukiba tang taragani thoida chatharakiba joint drive ta Chandel district ki khul tara mathoida tharamba lokpa yaraba popi punna acre chamaga kun romgi pambi sing yanthatuna manghan batanatana popi thabada sijanaramba loksang kunthra romsu mai thadoktuna manghan khre hauzik phawbada Yanthat kraba asi kani lishing aniga chaunga rongi oigani haiki ngasi ACF Chandel and Munal Maitai na thadorokba cherol amagi matung ina aerial survey aduda Chandel district ta popi thaba khuntara humdoi pairakpagi manungda khul ani haibadi hangpikot amadi laijang khuldadi chahi ani ahungi mamangda popi tharamba natana hojimaki oinadi popi thabagi khudam phangdri adubu phaisi area dadi asuki matik paksana popi thabana punam manghanbada achowa force amadi matam changi hairi
popi pambi singsu achau pisak naibana yanthатpadasु awaba ama oiri makha taraduna Manipur gi popi thariba khul singi mahusagi akoibagi phibam asuki matik pungning singsaningai oire madudi jungle kokthoktuna manghan taghan khrabanina matam kharagi matungdadi ising fangdabagi awaba mayoknaragani amadi thum yauna makhal kayagi chemical sing seasonaduna khudaki oina manama sing amadi uwat thabasu yakiroi maram asina Chandel Churchanpur amadi Kangpokpi district ta natana lemhoriba chingi district singda aikoi puna popi thaba thinghodrabadi Manipur tungda marabhumi ama oirakpa yai loinana haujiksu popi lokpa horakpa matam oibana popi yanthatpagi khwaidagi matam chai natrabadi popi lokragani maram asina Manipur bu marabhumi oibadagi amadi anisuba golden triangle oikhidringaida chingmi tami aikoi puna honaduna popi plantation dagi imalebak Manipur bu kalorasi haina fongdoki Amaromda War on Drugs campaign gi saruk ama oina Kangpokpi district ki manung chanba cycle PH ki official singna Langsom village ki sip jamthang haukip chahi yangkhai ga mari apokpa jamkho thang haukip ngasi illegal oiba popi tharambagi cycle PH na CW Cats FIR number 4 cloch 1 listing ani kungo humdoi SKL PS under section Taraga Mapan Clause B NDPS A ki makhada fagat kre hairi Lakliba Republic Day ga mari leinana security ki section thorang ga mari leinana ngasisu thiba humagi thabak sathaba leptri Imphal West CDO team amana ya school amadi Moirangkhom Bokul Makhongi jaga singda ayuki pung taruk tagi nifal phauba yumthong marfuga manga loinana mioi chamaga tarada thiba humba amadi verification na chingba sathaki operation sathari ngai chairak asida mioi Nipan amadi bail out toki Bisnupur district police commando gi team singnasu district asigi yum da sangduna lalholup singi bail out ta leiba mioi sing verification toki hari Imphal East district police ki official sing amadi woman police yauna ayuki pung taruk ka minute kuntra dagina taret ka minute nifu manga phauba Kangla helipad ki opposite ta leiba KR lane da thibo humbagi thabak sathabada Yamlabada mioi chamarom verified toki loinana chingna ningai oiba mioi singi yumda changduna amadi anakpada leiba mioi sing line up tawduna verified toki Manipur lengak na lamkhaila na niyong gi wangmada sangsilakpa Myanmar gi refugee sing paraba matung logi oiba thabak sing lokhatnaba matam kharagi oina Churchanpur district ki hangduna thamba zelda Myanmar macha ahum nanthokuna chen khre haina police ki source amana hairi haukiba lising ani kunga mathoi gi February thadagi hauduna yumlonaba Myanmar lebakta military coup tokibadagi hauzik phauba leptana political crisis aduna junta troop singna ethnic group singi rebel singa toina khut thokna badagi Myanmar refugee sing Manipur gi ngamkhai lomda sangsinduna saidangba horakhibani aduga Churchanpur district ki oina district administrator singna refugee sing asibu district asida leiriba jail da camp oina hangduna yengsinduna lakhibani makoi sing ngak senbagi thabak sing asi district sing asigi police na tawbani hairi aduga refugee sing adugi mathakta marakta drug trafficking toba mioi sing su yawi haina narcotic bureau of India na so haikiba leikrabani thaudok adugi matangda Mami news tagi phangba paugi matung inadi Churchanpur gi news new lamka gi khomin thangda leiba Satbhama camp ta hangba Myanmar gi Burmese refugee camp ta leiba mioi ahum ngasi ayuki pung nipan rom tabada jail dagi nanthoktu chen khibani hairi jail adudagi nanthoktu chen khraba Myanmar macha sing adugi maming Mr Jinminte chahi kungenipan apokpa tharcha Mr Win Nyang Thon chahi kunga taret amadi Mr Bayaka chahi tara taret apokpa usawal kawi
मखोई अहुमक कुमजा लिसिंग अनि सुबना अमगी जनवरी थादगी अप्रैल था फाउबगी मनुंगदा फाखिबनी हाइरी मखोई करी मरमगी दमक कैम्प अदुदगी थादोक्तुना सेनखिबनो हाइबगी तंग ताबा मरम खंगबंगमद्री डिस्ट्रिक्ट असिगी पुलिसना चेनखिबा रिफ्यूजी सिंग कन्ना थीबो हुंबा चथरी हाइरी आजादी का अमृत महोत्सव थौरम की सरुक अमा ओइना पराक्रम दिवस अमदी नेताजी सुभाष चंद्र बोस की चामग कुनग तरुक सुबह मपो कुमोन थौरम की मांगोइना नंगसी जीपी वुमेन्स कॉलेज इम्फाल की सेंट्रल हॉल दा पब्लिक लेक्चर अमा पांगथोक्रे इंटेलेक्चुअल फोरम ऑफ नॉर्थ ईस्ट मणिपुर चैप्टर अमसुंग जीपी वुमेन कॉलेज इम्फाल दना मंजूरी यूनिवर्सिटी न पुनः खुसम नदुना सिंधुना नेताजी आजाद हिंद फोर्स अमसुंग इंडियन फ्रीडम स्ट्रगल हाइबा हिरमदा पांगथोकिबा पब्लिक मीटिंग अदुदा राष्ट्रीय स्वयं सेवा सिन्हा आरएचएस की जनरल सेक्रेटरी दतरिया होर्साबलेना अथोइबा मिथुंग अमदी दना मंजूरी यूनिवर्सिटी की बीसी प्रोफेसर एन राजमोहना थौरमपु ओइना सरुक याकी थौरंग मरी लेना आरएसएस की जनरल सेक्रेटरी हाइखिबदा सुभाष चंद्र बोस ना लौरंबा थौदांग सिंबु सिंथारदुना हाइखिबदा भारत न निंखा तमनबगिदमक लौकिबा थबक थौरम सिंबु अमुक नहोंगना पनखी इंडिया ना लिसिंग अनि कुनगा माथोइदगी पराक्रम दिवस पांगथोकबा हौरकबा असिना अचौबा चाउथोकसबा अमा ओइरी नहा कयाबु लमजिंग लंबा ममा लेबाकु नुंगसीबगी वाखलोल चेलहंदुना हौगलकलिबा मियोय सिंगदा सक्ताकलंबा हेरो अमनी हाइबदा हाइमन बथोकलोय असिगुम्बा महाकी मपोक कुमोन थौरंग मरी लेना इंडिया पुंबदा पांगथोकदौरिबा पराक्रम दिवस असिना तुंगकोइना मुतनाइदना लेहौरगनी हाइखी ngasiगी थौरम अदुदा स्पीकर कैबिनेट मिनिस्टर एमएलए एक्स एमएलए चेयरपर्सन वाइस चांसलर डायरेक्टर अमदी रजिस्टर अमदी प्रिंसिपल नचिंबा सरुक याखी ना इना खुलबा कला संस्कृति की मसकसिंग उहंदुना अयेंगबसिंगी पुनिंग सुमहतखी मणिपुर लेंगा की डिपार्टमेंट ऑफ एनवायरनमेंट एंड क्लाइमेट चेंज की मखादा थौबाल डिस्ट्रिक्ट की उसोइपोकपी पाटपु वाटर बॉडी अमा ओइना सेंगतलगा टूरिस्ट स्पॉट ओहनबगी पांदमदा ngarangdagi district asigi deputy commissioner ahanthem subasna luchingduna demarcation chathaba hokre ngarangi demarcation adu da saruk yakiba deputy commissioner thobal ahanthem subasna paumi singda phongdorakpada thobal district ki lilong sub division gi revenue makhada leiba village number 38 chaubok ki manung chanba usoipok pi pat asigi apunba lamgi pak chauba hector nifugo humdoini masigi pak chauba pat ki akoibada leiriba lam asi ningthina demarcation tawraba matungda pat asi manipur lenga ki department of environment and climate change ki makhada water body oina semgani haiba wafam thamlaki aduga tourist spot ama oihengani masida lamdam asigi miyamna district and administration na paikhalagli bathabak thauram khudingmakda mateng pangbiyu haina mahakna makhatana appeal tawrakhi survey aduda lilong subdivision gi HDO angom sizelem bichanu lilong gi SDC amadi atei staff sing susaruk yakhi ngasi Ethno Heritage Council Herikauna Sinduna Nomagi Oiba to kill democracy India passes to despotism haiba Devasis Roy Chowdhury Amadi John Kennedy Iba Lyric Fate of Democracy and Review haiba academic discourse ama stage guest house Imphal da Wangthokre Thauram aduda Dr. Yumnam Premananda, Head and Associate Professor, Department of Law, Manipur University na Moderator, Pradeep Phanjobam, Editor, Imphal Review of Arts and Politics, Bablu Loitongbam, Director, Human Rights, Alert, Dr. A. Bimol AKOIJAM,
Associate Professor JN University Amadi Dr. Homen Thangzam Assistant Professor Indira Gandhi National Tribal University Regional Campus Manipurna Penalich oina saruk yaki. Government school the tamniba angang singidi waza leite school ki infrastructure leite aduga washroom ki facility leite awat pa kaya amal leite aduga private school ki na khara makhai leire aduga sangi ba paisa di aduki matik khena re asina maram wara kanda diversity haiba portion education da chokpa chai uma pi aduna अकोई तुमदा लाकदब मियाम की पुंसिरोदा अहोंबो अमा कमाइना पीबा ngamगदगे हाइबसिदा खजिक्तंग मोयबसु कानागद्रा हाइबगी वाखललोंदा ngasiगी discourse से सिंजबनी All Assam Maitais Women Protection and Development Committee ki Central Committee ama semkre haina committee asigi Gerald amana hairi Gerald asina hai nauna khalaba committee asigi president oina N Jagadatri Singha Khankhare vice president W Romi Bala Singha H Bimola Singha working president oina Subhasini Singha general secretary Srimati Gita Singha assistant general secretary Chandrabati Singha Kalpana Singha finance secretary K Sangita Singha assistant finance secretary Uzayani Sarma, Sports Secretary Padamini Singha, Assistant Sports Secretary M. Susila Singha, Cultural Secretary Santona Singha, Assistant Cultural Secretary Padmabati Singha, Organizing Secretary S. Sneha Lata Sarma, Assistant Organizing Secretary Usarani Singha, Handicraft and Handloom Secretary Moirang Them Ongbi Mangita Singha Atai Kunganitoy Executive Central Member Singh Sukhan Khihari. Ningol Club Hairoki Mangarak Suba Mapo Kumon Thorong Ngasi Hairok Part 1 Umang Laikolgi Mipun Sangda Pangthokre Ningol Club Hairok Asi Yum Pandribi Ningol Singtana Semjaba Club Amani Club Asigi Pandamna Nupi da Pangal Piba Amasung Iromdom Hingzaba Haiba Asina Oiri Thorom Aduda United Committee Manipur gi General Secretary Ngangom Deva Maitai Kadagi President Hizam Priyo Kumar AMKIL gi Pautak Loi Khangebam Anandi Leimakol gi President MC Rita Ningol Club Hairok ki President Khundongbam Sofiana President Member Sing Oina Saruk Yaki Wangang ki Basingna Ningol Club Hairok na Khunai da Loriba Thaudang Sing Thaki Club Asigi President KS Sofiana Hai Mayai Kawa Chinjak Tagi Aikoi Inkhalak Liba Naha Sing Kananaba Amadi Nupi gi Hak Ngaknaba Pandamda Club Asi Linkhat Kibani Haiki Thaurom adugi saruk ama oina club asigi hanagi thomi sing yauna khunai gi yai fanaba thabak tawba miyoi sing dasu achamba khudol tamki Taibang sida miyoi ba oina poklaba singbu differently able oire haiduna imung manungi miyoi singna losinduna thambagi mahuta makoibu miya marakta puthokuna tilhanna bahona si kunai asina su makoibu hanthana khanba amadi nokna ba tawbiganu haina hiangthang gram panchayat ki pradhan golmai roy kabuina phongdokre Wapam asi ngasi Imphal West District hiangthang maning leikai da leiba Society for Disabled Care gi Taraga Mari Suba Mapokumon Thoramda Athoiba Mitung oina saruk yaduna phongdokhibani Hiang Thang Maning Lekai da Leiba Society asigi office da pangthokiba thoram aduda Imphal West District ki manung da leiba tabagi pangal watlaba chatpangamdraba haksangi phibam da differently able oiraba miyoi singda hearing aids wheelchair tricycle na chingba society asigi maikaidagi yanthokki Athoiba Mitung Oikiba Golmai Roy Kabuina Makataraduna Lamdam Asida Ladiba Haksangi Pibam da Tongalaba Mioy Singbu Mia Marakta Puthoktuna Makoigi Haizaba Talent Sing Uthok Hansi Mia Marakta Tilhansi Manipur Langaki Social Welfare Department na differently able sing da Matam Gipiriba Santhang Allowance Supporting Materials Sing Low Bangamnanaba
disable certificate pihausi mama mapa oiba amadi imung manunggi mioi singna support taubiba changi Thorum adu pangthokpagi nunggi oiba warol piraduna Society for Disabled Care gi Secretary Haisnam Asara Nina Hai Manipur lengakna disabled sing the piriba kanabasing makhoigi mama mapa imung manung na Tanadrabadi lengak na yumda lakto na piroy isa isagi icha isu sing miyam marakta puthok pirau yumda makoy bolotsin duna thambagi mahuta lengak na piri bakana basing lawsi miyam gamana na hingna na bahona si haiki thoram aduda Society for Disabled Care gi advisor atol lesembana thoram mapu oina saruk yaki District Administration Thawbalgi Lamjing Makhada ZEO Zone 3 Thawbal I Department District Hospital Thawbal amasung National Program for Control of Blindness and Visual Impairment Thawbal na puna khusamnaraga ngarang Khangabok Higher Secondary School Khangabokta vision test tobagi camp ama pangthokre Camp aduda school asigi mahayroi sing oza sing amasung non-teaching staff punna marfutara taret vision test pangthoki vision test aduda miyoi kun anoki darkar oi haiba masak khangdokhi Pares Baruwana Commander-in-Chief Oiriba United Liberation Front of Assam ULFA Independent Fraction Asina January Kungamathoi Dahai Government Mamangda Kokhak Nonzaroi Aduga India Government ga Composite Dialogue Chathaba Interest Laite Lal Holup Asina Makhoigi Pandam Assam Buning Tambagi Khongjang Asi Leptana Chathakini Haina India Today Northeast ki exclusive interview amada phongdokre Pares Baruwana makhatara duna hai UNFA aina Assambu sovereignty fangnanaba demand asi Assam praja singi mood sing lobagi thabak thoram sing sem saba loire aduga referendum aduda Assamese lon ngangba indigenous people khaktamak saruk yaba yagari hairi Adubu Assamgi Chief Minister Hemanta Biswa Sarmana haikibada January kunda haikibada Assam government na ULFA 1 gi makok thongba leaders singna directly natraga indirectly faunaduna lup asiga government ga negotiable oiba table da laknaba sem saba loire haiki aduga issue sing asi chahi manga gi manungda loisina bahonagani haikiba laikhrabani ngasi Kumbi Sadong Upper Primary School da school asigi headmaster su oiriba National and State Teacher Awardee Khangembam Indra Kumarna campaigner ama oina haukiba chahi lising ani kungani thoigi January kulhumdoida numitagi Kumbi municipality area da anoba khunai amagidamak khanthaminasi semdok minasi Haiba banner amagi makhada Sunday khudingi pangthoktuna lakpa Sunday campaign gi chahi ama mapung phabagi thoram pangthokre mau sagum Sunday khudingi ayukki matamda environment luna na thamnaba lambigi nak yet amadi miyam phamnaba maphamda chaithoktuna leiba sijanadaba plastic khunbagi thabak ngasisu first foundation day thorongi mangoinana Kumbi municipality ward number Mapangi manung channa lairiba lai sandong laikai gi akoibada pangthokre ngasi first foundation day of Sunday campaign gi thoram aduda Kumbi College ki retired vice principal Khangembam Ganibushan Singha veteran dramatist Ningthaujam matum retired teacher Khangembam Kalachana athoiba mithunglen thoram mapu amadi athoiba lengbirakpa oina saruk yaki Riba asi tunggi himbi agado riba akoi naha sing satra sing garan satri sing yut sing kudibang na thopi raktuna sigumba iramda masida masing thenari ba masing oi riba naha moi ni yut moi na koi kari tawgada bano habi sigumba
wakal da koi punna mungkin sagan mina duna koi sigum laba sande campaign makatana saksin bada mateng pangbi duna koi kumbi lamda mase adu kon laba anu ba khuna ma semba yarana mina ka singa se koi lauri ba ma singa se koi sali ba khara kumai da sokchi lauri ba koi khuna gi sakam singa se amukam kan mina se hajuna meyam punamakta hanna hajaba golena लाकलिबा जनवरी की अरोइबा अमदी फेब्रुआरी की अहोब नुमित निनी नेपाल की काठमांडू दा पांगथोकदबा तरागा हुमदोय सुबा इंटरनेशनल कॉन्फ्रेंस ऑफ दलित साहित्य लिसिंग अनि कुनगो हुमदोय की थौरमदा मालेम थक्तगी तोंगान तोंगान बा हिरम सिंगदा सिंगथानिंगाई ओइबा थबक थौरम सिंग तौबा मियोय अमना पीनबा खलकपा मणिपुर दगी सकनाइरबा मियोय सिंग अदुदी थोकसोम कृष्ण तोंबी तौबुंगखोक खोइसनाम टोक्यो मैतै पिसुमथोंग तानारुई विलेज की हेडमैन युंखाई दाइली विलेज की सेक्रेटरी असुली अंगाद डॉक्टर अंबेडकर फेलोशिप नेशनल अवार्ड फंगलखरबा हैरोम दमेंद्र मैतै सनम संद्रोक एजुकेशन दा थोकसोम सुनील देव सिंहा इरुंगबम या स्कूल फुंदोंगबम लीगल फ्रेटर्निटी डॉक्टर ख्वाइरकपोंग कांत सिंहा सगोलबल तेरा सापम लेकाई सोशल एंटरप्रेन्योर डॉक्टर अब्दुल कलाम अवार्ड फंगखरबा कराम असनी कांत चिंगमैरोंग नोंगचुप एक्टिव सर्विस दा थोंग्राम राजेश सिंहा लमदिंग चेरापुर म्यूजिक टीचर्स अमदी कंपोजर दा बिसो चनम्बम लमदिंग अलांगबम लेकाई ओजागी सिनफम दा अथोकपमदगी खांगेंबम राजधारी देवी इसै नोंमाइगी लमदा हैरोक्तगी ब्रह्मचारी मयुम देव बर्ट शर्मा मियामगी याइफ थौरांगदा लमजाउदगी युमनाम रोमेन हेरोजित गांगबम थांगमैबन युमनाम लेकाई युमनाम डेविड बदित कुमार वांगजिंग एजुकेशन अमदी मियामगी सकलोंदा खोंगबदगी डॉक्टर गाकपिगनी कोंगबदगी डॉक्टर हाउबम इंद्र कुमार मैतै कैसामथोंगदगी सोशल एक्टिविस्ट राकेश मोइरांगथेम यावरकले हाइरी इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन IEDUC कोगी तराग तरेट सुबा फाउंडेशन डे खुराई निंगथौबुंग लेकाइद लेबा पुरीबा कम्युनिटी हॉल द पांगथोखरे थौरम असिदा ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको की प्रेसिडेंट फैरोइजम नंदो लुवांगना चीफ गेस्ट इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन की प्रेसिडेंट ड्यूजो तखेलंबमना प्रेसिडेंट पोइरई लेमरोल मैरा पाइबी अपुनबा मणिपुरी की प्रेसिडेंट लोंगजम मेमसोबी अमदी ऑल मणिपुर वुमेन्स वॉलंटियर एसोसिएशन की प्रेसिडेंट युंखाइबम कुंजरानी अनीना गेस्ट ऑफ ऑनर सिंह ओइखी अदुगा पीसफुल क्लब खुराई निंगथौखोंग लेकाई की प्रेसिडेंट लाइस्रम मंगाल सना मैतैना स्पेशल गेस्ट ओइखी इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन की लेखिद्रबा हानगी थौमी मरीदा लेकतुना इकाई खुमनबा उतुना हौदोखिबा थौरम असिदा चीफ गेस्ट ओइना सरुक याखिबा अमुको की प्रेसिडेंट फैरोइजम नंदो लुवांग न फोंदोखिबदा हौजिक मणिपुरदा अइंग असागी खल कायरक्तुना इंगबा मतमदा यामना हेना इंगबा अदुगा साबा मतमदना का हेना सादुना मियामना अवाबा कया खांगलिबा असिदगी कोकननबा क्लब अमदी मैरा पाइबी सिंगनसु हिरम असिदा मियेंग थमलगा थबक तौमिनसी हाइखी मतम की मदुंगिना नोंजु थादा चुरकदब नोंग सिंगसे मसी अखोई तंपाक अमदा कमाइना मैनेज तौगनी हाबिसी वाफम ममला आने अखोगी तुरेन कमाइ तौरी अखोगी पाट कमाइ तौरी अखोगी तू खोंग कमाइ तौरी अखोगी लबु कमाइ तौरी अखोगी असो पुलिसिंग कमाइ तौरी जसे नेम थमतब यार अदुनने हजिक लबुक्ता वांग थोंगल युम सादनबा अतै तोबा कंस्ट्रक्शन मयाम अमा आइन की वांग सागल मैम से मसी थिंग बोन बसे अखोगी मथौ कारखाने मैतै पांगल शेड्यूल ट्राइब डिमांड कमिटी मणिपुर MPSTDC नसिंदुना द फ्यूचर prospect of Maitai Pangal community in Manipur haiba thimda nongmagi oiba people convention gi thoram pangthoktuna tongan ba warip kaya lokre MPSTDC gi VP Haji Arafat Khulakpam amadi committee asigi convener Islam
makakcha yauna lamdam sigi CHO luchingba miyoi kaya saruk yaduna Ketrigao gi ABA Community Hall da pangthokre convention aduda khang hairaba miyoi kayana tongan ba topic ta wangang duna miyambu tahanki tongan ba khul singdagi lakpa miyoi listing kayana saruk yakiba convention aduda MPSTDC gi vice president Haji Arafat Khulak Pham na hai Maitai Pangal community asi tongan ba hiram khuding da atopa community dagi hanthana lairi lamdam si da lairi ba Pangal nataba atopa community singdi hiram khuding da awat apa laitana nungai na hingli masita natana tungi mirol singi liklam semduna thamkre adubu lamdam sida yelhomi oidiba Pangal community asigi fibam di noma gi fibam sokselakli asigumba kaya asina maram oiraga Maitai Pangal community asi scheduled tribe list ta chanba haibasi yamna mamuk thau tare hiram asigi matangda chief minister yauna tongan ba luching ba miyoi singda ayi bacherol pisinduna khangan khiba laikre loinana makhatana Pangal asi suksoi soidana scheduled tribe list ta chalhalu haiduna state amadi center gi luching ba singda amuk cherol pisinduna khangal lagani hainasu MPSTDC gi vice president Haji Arafat Khulak Pham na phongdokhi अखोइना एनी कना गुबा जाति ट्राइब सिन्ना वरो एसटी वरो कना दसु तालबदे को आयन बसु पीदे अखोइ वी हैव नो एनी ऑब्स्ट्रक्शन तबु अखोइसु अप्लीमेंट ओइनबा अखोइ मैति पांगल से कोइ वन ऑफ द मोस्ट बैकवर्ड ओइबा क्वाइदगी हंथरबा इकोनॉमिकली बैकग्राउंड एजुकेशन रेडी हिरम खुदिंग सो थरबा असिगुबा अखोइ मैति पांगल हाइबा जाति से मसितसु ऑल इंडिया की लिस्ट शेड्यूल ट्राइब की लिस्ट चलहन बियो Chief Minister Nongthomba Birena ngasi laikhidraba ANJU gi founder president gi yumda chatuna imung manung gi awabada saruk yakre haidi amaromda United Committee Manipur UCM na hai veteran journalist asina laikhidaba haibasi media gi lamda tanatana iramdam asigi oina achoba mangjabani haibaga loinana mahakki thawaina mapugi manakta ingna chikna leina bagidamak UCM gi thomi singna minute ani tumina leptuna mapugi maphamda thoni zakhi Makhatana imung manunggi awabadasu saruk yari haina phongdorakli Federation of Civil Society Organization na veteran journalist asina laikhida bagi awaba phongdokhibaga loinana imung manunggi awabadasu saruk yari haiki Lakliba January gi kunga mathoida World Maitai Council na sinduna Mari Suba plenary session sugunuda pangthok lagani haina World Maitai Council gi General Executive Committee gi General Secretary Yambem Aruna Thadorak Pacherol Amana Phongdorakli Cherol Aduna Hai Wal Maitai Council na Malemda Leiriba Maitai Cha Singbu Connect Toduna Mangkraba Thauna Pharaba Ipa Ipu Singbu Ning Singnaba Amadi Aikoi gi Chatnabibu Mangdana ba honaduna lakli mahangna makhatara duna hai January kunga mathoida sugunuda maitai cha singbu laktuna mifam asido yaubiu haina makhataki Sandel district ki tongan ba furup manga gi khul taraga mapan gi apun ba body ama oiriba ST Paul Parich ki numit humni chup na chatharakadaba golden jubilee gi thoram ngasi tongan ba nat ki oiba jagoi isai lining license kya ga loina na loisin kre Rooted and grounded in love fiber theme da Chandel district ki Liwa Changning da Leiba ST Paul Paris Center da tha asigi kundagi Catholic community gi APP amasung vice president FR Joseph Haumulian na isoda thongni bagaloina na Jubilee gi flag singkhatpa Jubilee Hall ribbon kakpa amadi saruk yakiba Father Singh Punna Jubilee gi Mairakatuna Haudokiba Golden Jubilee Celebration Adugi ngasi lotion bagi numita Chandel Assembly Constitution gi MLA SS Olis Lamkang na athoiba Mithunglen aduga Archbishop Imphal gi ADD Dominic Lumona men celebrant oina saruk yaki Archdiocese Impal gi Financial Administrator
REVFR Friendbiz Bhayalo Holy Redeemer Paris Kanchipurgi Paris Price Rev FR Stephen Tauthang Little Flower School Imphal Supervisor Amadi Principal HR Maria Dilvung Amastung MCYO Director FR Albert Levona Key Speaker Sing Oina Wangangki Thorom Aduda Athoiba Mitung Oina Saruk Yakiba MLA Olis Lamkangna Mahakpu Golden Jubilee Celebration Aduda Miyamna Nuksibiduna Saruk Yana Bagidamag Harau Nungaina Phongdok Laduna Celebration Committee Bu Tagat Phongdoki Mahakna High ST Paul Faris na Nobel Profession Amasung Academic Profession Dalamzingba Ama Oina Aikoi Miyoi Bagi Morality Amadi Education Asi High Standard of Pukatna Bahonari Mayam Mushinoi Layambi, Adorabasu, Toina Ega, Unazaba, Singse, I pay Father Lewis to don't I Unaze, Aduga Agi, Yamba Robot, Aduga Uncle Samson, Moise, Adum Unagale, Aduna. Ni makakutapi po siya po ni Adoroso. Mo'y homework election ho rin ay Jubilee lawyer no ide lain sakrani prize pangaga. Toy na ngasay homework lawyer right na ay atong nangadam na mo'y homina. Noy homework lao ay no ide sinaga ni hojik. Noy so homework ka mapige hojik. Makatarak pada sanabagi pau pijeri. Jiribam gi Vidyanagar da leba multiple Purpose Sport Complex ta Jiribam District Cricket Association JDCA na sinduna taraga humdoirak suba Laikdraba L Rosni Kumar Singha Memorial Cricket League lising ani kungo humdoigi ngasi sana kiba match ta BYDA na HKC bu wicket ni fanda maithiba pikre ngasi gi match aduda SKC na toss ngamduna batting piki aduga BYDA na fielding tauki HKC na batting paiduna over kuntraga mathoida all out oiduna run chamaga ama yeram laga run chamaga ani target thamlamki BYDA na over taramarida wicket ani taraga HKC na target thamlamba run chamaga ani adu yeiraga match adu ngamki ngasi sana kiba match adu da BYDA gi sanaroi Rahul Atomna man of the match oiki hayengi match asi Sunrise amadi Ichel Club team ani na sanagani ngasi gi match adu da Pradeep Kumar amadi TS Prem Kumar na umpire oiki Dynamic Youth Club DYCM Moising na sinduna mamang thagi kun manga dagi hauduna Thawal Moising da laiba Moising Sport Ground da sanarakiba taraga mathoi suba star 11 Opal Tennis Ball Cricket Tournament TM Trophy lising ani kun gani thoi kulhum doigi winner Azmir taraga mathoi Moising na oikre Punna team taraga taruk na saruk yaduna sanakiba tournament asigi ngasi sanakiba final match ki thoramda MPCC gi president su oiriba Wangkhem Kendra gi MLA K Mega Chandra Singhana athoiba mithunglen Khangabo Kendra gi MLA O Surya Kumar na thoram mapu DM College of Commerce ki retired lecturer Dr. Khairuddin Saha Amadi DYCM gi President MD Siras Ahmana akanaba mithunglen sing oina saruk yaki ngasi gi final match ta LSCA Wangoibu Azmir na maithiba piram laga tournament asigi trophy gi mapu oikibani match ki ahanba innings ta LSCA Wangoina over tara mangada wicket mapan tuduna run chama lauki ani suba innings ta Azmir na over taraga humdoi dasmik anida wicket manga tubaga loinana run chamaga ama lauduna mai pakibani match asida Azmir tara mathoigi sanaroi akilna ball tara humdoi da run kuntraga mari lauduna team asibu mai pakhanbada thoidok hendok na thodang lauki loinana mahang na ngasigi final match asigi man of the match ki mana
su loba ngamki ngasigi final match ki winner amadi runners up anida mithunglen singna trophy medal amadi sen gi mana su kusinaki Ningsing bayay semi final match tangasi final match asida winner lokraba Asmir Taragamathoi asina Blades Kong babu maithi ba piram laga tournament asigi final changlakibani aduga LSCA Wangoina semi final match ta thaudam laisang thembu maithi ba piram laga final changlakibani Aroibada maru oiba pau amuk hana Sagolban sayang kurau makongda maichau thokasan bagi mitam ngasi khinkre SP gi office sang bada political leaders singna photo kapa amadi video number yade haibagi rule leibra haina MLA ke mega chandana hanglakli Congress na government gi war on drugs campaign asi lana uhonna bahonare haina BJP na maral sirakli Marirak suba oina khwairambal ima kaithen gi mapok kumon pangthokre Matang asida Mami TV Prime Time News loisinjare mayambu amuka hana khurumjari The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Welcome you all to UNESCO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration